Mayamu taram noksari loinana channel asina ngasi thagat chagadoriba video ase channel asina mamang digi hauna thagatuna lakpa maduri tha khading goina maru oiba numit thaban gi matana thagatuna lakpado maduga mari leinana handakse thawan tha lo selakadore aduna langban tha si yaurkadorobonina langban tha yaudrikan gi mamang sida masi thagalawdaba yadaba maramna video silakhuchabani maduda gi subscriber gi viewers singi marakta hariba langban tha sida makhoi thaba achauba ma hauge khanjaba pot achauba laige khanjaba natragana akhoi nupi bising angang unagadaba laiba yauragasu adugumba hariba langban tha sida karam numit lokhot payai karam numit phagane abje khanbegi matang ama lae maram asina video ase lokhot sabani yengbidiba khwai punu pu channel asina taram noksari video ase mieng taminarsi Langban tha gi oina semjagadaba video oiba maramna langban tha sida kanagoma mioi mapuogadi kari oige kari tawbuge phabra phatabra aduma happy yengminasiko habide tha mi goina masi akhoigi hariba tha sida angang unarakadoba mayam sudum yaudaba nateko nupi bising numida phaba khandana khotan tawnaga doribani ado langban tha sida pokadaba lei riba angang singdo aduga hana poktuna leiraba habide yengbidi khwai marakta langban tha pokpa dum yaubiramganiba adugi khara phongdok charamgi ko hana langban da pokpadi lairik lengba habidi wari ibani khangde saireng gumba ibani khangde adugumba haiba ko adu isai nomai thawa yawba aduga mathak thonguna chanba migi mateng tawba habidi migi laita lairo oiro migi nomai taba kaino mada mateng yauksanba mateng tawba sel go bi pangan go bi mateng tawba adugumba miyoini aduga mina ikai khumna bibu su oiganiba mahak se mina su ikai khumnaba adugumba oigedoribani loinana khudak ki oiba habidi akhoi pairak ki loksing leiba kain hainei ko masi present of mind haitare sigum su yamna leiba adugum oigani haidana sumai thamjari hairibase langban tha gini ko loinana hariba langban tha da pokpa mi amagi mahaki magun mong matau to hayangna chawrakpam thamkhraba matungda hariba langban tha sida khwaidigi phaba numit madudi chai kaba numit karam karamon haibido myang khangminase ado chai kaba numit se aigi viewer singna ayambadi khangamani ko masi kari de sejinabano kari kana bage haibido ado chai kaba se ayamba akhoina sejinagadoribse afaba thabak tharonggi matangda hairiba numit se khangadoribani haibadi kanaguma miyoy manam hakse poram laining por achobama por masana tabako nomagi lainari bu pasana tab kitang akhana poram laining gari yum laining adagi yumama laining hingolam laining adugumba natragana thaba mahauba office ama hauba natra business ama start tawrage kan khan bai tare adugumba mayama adu natragana aruba thabak thorom haibadi anga amu unage kan khalleba adui tade chaikaba numit khanba yai chaikaba numitta pokpa angang si mithoi mihenbu oigalli haidana ayangna ayamba video ayamba dum haiduna laiko aduna masije ayangna pangai haiba nateko masi adum achumba khara yauduna tawjabani ado chaikaba numitta pokpa angang se mithoi mihenbu oigal haibase mahaki marup mapang mayam pulakpa matamda mayam dugi yengnarakpada mahana khara mayam digi haisingbo oigal haidana sumai thamjabani ado mahana karigum honaningdraba khara tallaba adai tadi upai leite habidi honaba midudani mai pakpo ogidoribise ado chaikaba numitta poba ado max honaba khara kanjaraba adu mahi phangani mayam digi mithoi mihenba oigani haibaduni aduna chaikaba numise langban thagi oina Sunday Monday Tuesday hariba numit ahum se chaikaba numini hariba numit ahum sida akhoigi nupi obisingna anga unagadab lersu numit ahum se khanba yai ko aduga hariba numit ahum sida atai thaban amama sum tasan balaidana aduguma tanaba gai tasan busu yawe ado handakidi yawte ko ado sida tasalaga so chaikaba taragade dum afabo oidoribani aduna asinumi sidum lokhot pe ko Sunday Monday Tuesday mathangi sina tanaba numit hariba langban tha sigoina tanaba numit se Wednesday amasung Friday ani asi tanaba numini ado hariba tanaba numit su adum ayamba dum khangbiramagani masi thawai panba jiba changthok changchin aduga akhoina aruba laigi thorom gumba sigumba si kya tawnade tanaba numise hui ma hangdoma loige kan khanba adigi mingondigi laiba khotpa hui sa adi san gumba laidana sum loige kana laisanba khosanba sigumba si tanaba numisida tawba yatheba aduga loinana miyoyama akhoigi yumsida laga lekpa tanaba numisida masi phatte adu natragana ayangna mi mayumna salaga damai li ubusu phatte masi tanaba numita tawhaidaba sum ahalaman sing haibiram maduni ayangna thamjaribse mathangi sina makmai chakpa
Mangmai chakpa thaban se channel asina khara sum thagatuna laksabani ado si thaban asi aduke matik luba yamna maru oiba thaban amo oiba maramda masiju tha khoding adum haptuna laksabani mangmai chakpa thaban je mayam aigi video yengbasingnadi masi kari no habje ayam khangamagani ado khangdaba ngasigi viewer sing gi marakta yawraga su haidana khara thamjage madudi hairiba mangmai chakpa thaban se masi yamna aruba thaban ama oina launai Thamada Thaban Ani ni Pirakani, Hariba Ani Asi, Adikumatic Aruba Thaban, Waina Lone. Madudi, Mamachakpa Thabanda, Aquina Tauzuruba, Tabatorum, Zemasi Mahichagan de Haidan Habi, Aduga, Larila Tamba Hoba. Hana de Tamagalakana Tabaka, Marakta Hoba, Hitariko, Adugumbo, Itaragadi, Mahisha de, Ture Ire Chelika and Haiko, Aduga, Hariba Thaban Sida Anga Unaragadi, Anga Adu, Sorry Loigali, Habidi Late Tabakota Yagali, Aduga, Hingagana Hinchaya Tamoigali, Habidi Marai Ture Yamna. Kanba haibadi Shaulanganba yam Shauganba adugumba Oigali haidana Pirameba Aduna Hariba Tabanse Yamna Luna Launabani Aduga Tabana Sida Long Kongdomo Yaunagasu Masi Patti haidana Haibirami Aduna Langban Tagoina Mamachapa Tabanse Nipani Panba Amasun Kungumdo Nipanba Hariba Taban Anisini Loina Matangisina Langban Tagoina Tasi Make Tasi Make se Akoina Tabak Aruba Chathopa Kotopada Kitang Yang Neko, Habidi Lamara Pasatoga, Mapamata the Lekba, Habidi Lang Pay Chat Pugumba, Adugumba the Cat, Tauna de Tasi Make Topana, Habidi Langban Tagoina, Awang Make, Tasi Make Topuka, Adona Awang Lom Saita, Isai Sagi Yumadu the Gi, Awang Tangba Make Romda, Lang Pay Chatpa, Habidi Lam Salaga, Yari Uba, Li Uba Itarigo. Yumda halaktabida ahing lelubudo adugumado hariba thasi make sida phatteba haibadi langban thagoina awang make si phatte haidana sumai thamjari mathang esina chahidaba amasung chelhaidaba chahidaba se akhoi mamangi matamda halam singna yamna ngakna sanarame ngasigi matamda aduguma kya kana leite ngasigi oina ngakna sanariba sidi akhoi haksang goiba haksang nuai raktabagi akhoina kahani Hakchang Noikhalakpa, Kolakpa, the diabetes level Kolakpa, Adugum Madachinja Kakpudana Makalamane, Aduga Hariba, Sahidaba, si Mamangi to Virumba City, Ta Miguina, Aquina Chabaya, the Chinja, and a Karakaido Omeba. Ado Ta Miguina Dango Kotsabanico, Masi Nungtinu Mikudingi, at Mina Kaknera Masodum later Banatico. Ado Madumakti, a Sigimatam Sida, Kaya Sunara Kalaga video, the Hapsa Dabani, Ado Nasigi, Ahana Tamzaribi City, Ta Miguina, Sahidab Sinja. Alam singna ngakto na salambado kari kari no habidune sahida bachinjakta pankok amadi genbum hariba ani ase sahida bachinjangni langban thage oina aduga chilaidaba lei se masisu hojiki matamda ayam chinadre nupi amta lei chinade ko ado mamangi matamda di lei yam chinarami nupi besingje ado lei se oirom da silagana mapu pandri yelom silagana mapu palabani kaina khangnaribani aduna lei se yam pamna Jinjara Mahitarian Pishing, Adozigimatan, Adumakti, Lainadragasu, Jilhaida Bahidana Amatambirame, Masi Ahalama Singna, among the Taura Maduni, Adongasigi, Mirolsina, Karado, Sukana, Gadra Kalaga, Masijum Hapsavani, Langban Tagoina, Silhaida Layasi, Uri, Amadi, Nungare, Hariba Layanisa, Masi Silhaide, Haidana, Hibirame. Adugloina, Langban Tasigoina, Akwigi, Maruina, Nupi, Akwigi, Handak. Anga unagi kind of Kanzaraga labor, Numit Taban, Hapet Tijaba Mayama Yawiko. Egonda dum Miami says Tabiri Hatare. Ado Ayana so the Mokogi replied to Pazanapi PJ Hatare. Have the more in the mid of a Yangerpodo. Ado seeking to miss Agamot when some Kargasum Pungdok say Hatare. Ado Nasiki Bilibsing in Marta Sodum Kanging by Yorum Bayai, Aduna Maduma Sodum Lokotsage, Langban Tago in a Popa, Tago in a Papatagi Matang, the quite Maman, they hang Tamzagrico, Tamigo in Langban Tada Popa Migi, Adum the Tamzagre, Ado Hariba Langban Taza, Masida Angang Unabase. Karamana Pagan have a Matamanga Sai Carbon with a home do. Madudi Nomazing Tokava Lepopa Hydran a home pit and Hyderabun, a home city can be ever. Say carbon mission. Masi Handaki, I have no happy ying, Matamda, Mangani Panba, Taruni Panba, Tarini Panba, Sida Taevo. Have the say carbon mission. Ado Karigumba, Mangani Panba, Masigan Misida Angangsi, Puova, Adigangango, Pandit Oiba, Magul Laiba, Mina is a Toba. Marumapang Yamba, Adugum Angam Oiganeva. Aduga Taruni Panbada, Poba, Habidi, Nintokabata, Dunico, Masi Taruni Pambas, Handaki, Langbange, Masi the Pogadi, Maming Chat level. Mahi Hay, Atsumba Pami, Punsi Sangba, Amasung Lal Leva, Adugum Oiganeva, Shelton Pipe, Adugum Oidini. Aduga Tuesday,
Saikabagi ahum suba Tuesday se masi tare ni pan batabani langbangi maduda pokpa angang se masi yengnabu bu manghalli mamit lawgani adubu khara section ningai oiba mana mapa ge marandi manghalli haidana sumai piram masi tare ni pan ba thawan gini ko masi saikaba su tai haidana mangani tarungni tarini panba ahumje masigi result ama thamjabani ado matung tarakpada video amadum lokhocharke habadi nongma pambadina tara mangani aduga thasi bokki leidan sigi maraksida pokpasingja masigi kari kari mogul leibage kari kari phongtokpage habado adusu thamjarke matung taba video ngai minase ado ngasigi video imbiri channel singi marakta channel subscribe tawdriba yobi beleriksu channel sinuk sibiduna subscribe tawbiramo ado modongi kana gadaba imung manungge ba ina lining goiba Mitai inat ke ba video ke ama channel asina thagatuna laksabani matung tarakpa video ke ama su thagana gi dabakta thaurang tawduna laijari video ngai mina saidana haijari ngasigi video asibi ingberiba channel singbu channel asina amuka na thagatpa phongdoksari matang sida video si loisinjarage kanglai pa imana yai fare